Chahi asigi BOSEM na louba class 10 ge exam Thariba Maheiroi singna board ke chatna kaanglon matung ina exam Hougadaba minute 15 gi Mamangda exam center da Yourakkadabani haina Thoubal District ki DC Ahanthem Subhash na Maheiroi amadi mapa sing da cheksinwa thamlakli hiram asigi matang da ngasi Thoubal DC conference hall da pangthokpa paugi mifam amata wafam asi fongdokladuna DC Subhash na hai Board of Secondary Education Manipur BOSEM na louba class 10 ge exam da district asigi exam center amada thokiba thodok atu laibak thibani district asida class 10 ge exam ase kaanglon chumna amade ingna tapna pangthokpada Maheiroi amade mapa oiba singe thodang chawi BOSEM ge chatna kaanglon matung ina exam thamlakliba Maheiroi singna exam Hougadaba pungfam dage yamdrabada minute 15 gi Mamangda center singda Yourakkadabani mapa amade boarding chalairiba singnasu Maheiroi sing matam chana exam center da thinbiraku Karigumba minute 15 gi Mamangda center da Yourakkadaba taragade akanba frisking gi thabak chathagani exam horaga changhandaba thoklabade exam center gi authority da tainaba yaroi madugi tekcha khudingmak masa masana pugadabani board na louba class 10 exam ga mari leinana district magistrate da thokpa order amada exam center singe meter chamagi akoibada mi manga natraga manga dagi hena punba yadabagi athingba lai order ase Chada chama thabak oina pangthoklagani maramaduna district asida lairiba exam center singe meter chamagi akoibada mi punbigano district asida quality education puraknabagi damak Maheiroi loop sing education department amade district administration na laukhatlagliba khongthang sing asida miyamna mateng pangbiu haina so DC Ahanthem Subhash na makhatana appeal tawki Paugi mifamatuta Thoubal District Police ki Additional SP Law and Order and Suraj JDO John 3 Thoubal Arambam Anil Kumar amade district asida leiba tongan ba Maheiroi loop ke luchinba kaya su saruk yakhi District Magistrate na thokpa order amagi matungina ekoi exam center sigi 100 meters ta ekoi mi manga dagi hena punba yadagi order lai aduna crowding toba asi ekoi yamna section na masi ekoi 100% ekoi implement tawjani aduna paikha thaba gi lakbiriba parents sing guardians singna 100 meters gi wangmada laibiu masida hayeng police laga ekoi tanthokpa photokpa tawda ekoi mayamda warau biganu haibasi masu ai district administration gi site gi appeal tawjage aduga faidagi maru oina last district asida quality education puraknaba Honorable Equity Satragi Sangstansing Amashung Education Department Amashung District Administration na Lokachariba Kungtang Sing Sida Praja Miyamna Sahajo Pinaview Haidunay Amuka Hanay Apil Togzak